ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯀꯩꯅꯣꯁꯦ 2025ꯀꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯊꯦꯡꯈ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯌꯥꯝ ꯑꯩꯗꯣ ꯑꯦꯛꯖꯥꯝꯁꯨ ꯂꯩꯕ ꯑꯗꯒꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯃꯦꯇꯔ ꯈꯔ ꯂꯩꯕꯒꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯊꯦꯡꯕ ꯑꯣꯏꯔꯝꯃꯅꯤ 2025ꯀꯤ ꯔꯤꯗꯤꯡ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯌꯦꯡꯕꯤꯔꯣ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯌꯦꯡꯉꯛꯄꯅꯤꯅ ꯑꯃꯗ ꯆꯥꯟꯅꯗꯕ ꯌꯥꯏ ꯑꯃꯗ ꯆꯥꯟꯅꯕ ꯌꯥꯏꯀꯣ ꯃꯤꯒꯤꯅꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯌꯦꯡꯁꯦꯕꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯀꯨꯞꯅ ꯌꯦꯡꯅꯤꯡꯉꯗꯤ ꯇꯁꯦꯡꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯪꯅꯤꯡꯂꯒꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯌꯦꯡꯁꯦ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯃꯊꯛꯇ ꯄꯤꯔꯤꯕ ꯄꯥꯏꯜ ꯑꯍꯨꯝꯁꯦ 1 2 3 ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒꯀꯣ ꯀꯔꯝꯕ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯕꯤꯔꯒ ꯈꯟꯕꯤꯔꯒ ꯃꯊꯪ ꯔꯤꯗꯤꯡ ꯑꯁꯤ ꯍꯧꯖꯔꯁꯤꯀꯣ ꯍꯧꯔꯁꯤ ꯑꯗꯨꯒ ꯀꯩꯅꯣꯝꯇꯪꯒ ꯍꯥꯏꯖꯧꯒꯦ ꯃꯌꯥꯝꯗ ꯀꯃꯦꯟ 7788 ꯃꯦꯅꯤꯐꯦꯁ ꯇꯧꯅꯕꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯕ ꯗꯥꯎ ꯌꯥꯅꯕ ꯑꯗꯨꯒ ꯁꯦꯌꯔꯁꯨ ꯇꯧꯕꯤꯌꯣ ꯌꯥꯔꯒꯗꯤꯀꯣ ꯃꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯄꯥꯏꯜ 1 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯟꯗꯛꯀꯤ 2025ꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡ ꯑꯁꯤꯗ ꯑꯩꯅ ꯎꯖꯕ ꯑꯐꯕ ꯈꯔ ꯍꯥꯟꯅ ꯍꯥꯏꯖꯒꯦꯀꯣ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯊꯕꯛ ꯑꯃ ꯐꯪꯕ ꯍꯥꯏꯗꯅ ꯄꯤꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯅꯝꯖꯜꯂ ꯂꯩꯈꯤꯕ ꯊꯕꯛ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯄꯤꯅꯈ꯭ꯔꯒ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯔꯤꯇꯟꯒꯨꯝꯕꯗꯤ ꯄꯥꯁ ꯇꯧꯔꯒ ꯕꯥꯏꯕꯥꯒꯨꯝꯕ ꯀꯧꯔꯛꯇꯕꯒꯨꯝꯕ ꯂꯩꯔꯒꯁꯨꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯁ ꯇꯧꯕ ꯑꯃꯗꯤ ꯃꯍꯩ ꯆꯥꯕ ꯍꯣꯠꯅꯖꯔꯛꯄ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯄꯤ ꯑꯗꯨꯒ ꯃꯣꯁꯂꯤ ꯑꯅꯝꯕ ꯎꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯕꯀꯣ ꯃꯔꯨꯑꯣꯏꯅ MCI ꯑꯦꯛꯖꯥꯝ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯦꯠ ꯑꯦꯛꯖꯥꯝ ꯊꯥꯕ ꯁꯤꯡꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯋꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯁꯦ ꯉꯝꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯄꯤ ꯎꯆꯤꯟꯅ ꯍꯟꯗꯛꯇꯤ ꯉꯝꯃꯅꯤꯀꯣ ꯑꯦꯇꯦꯝꯒꯨꯝꯕ ꯌꯥꯝꯕꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯃꯣꯁꯂꯤ ꯏꯐ 5-6 ꯑꯦꯇꯦꯝꯁꯀꯨꯝꯕ ꯌꯥꯎꯈ꯭ꯔꯒꯗꯤ 7 ꯁꯨꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯐꯪꯕ ꯏꯚꯟ ꯑꯗꯒꯤ 8 ꯑꯦꯇꯦꯝ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯪꯕ ꯁꯨꯃꯥꯏꯅ 7-8 ꯑꯦꯇꯦꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕꯁꯤꯡꯁꯦ ꯑꯅꯝꯕ ꯃꯔꯛ ꯅꯠꯇꯦ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯒꯗꯤꯀꯣ 7 or 8 ꯑꯦꯇꯦꯝꯁꯀꯨꯝꯕ ꯁꯨꯔꯒꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯕ ꯍꯥꯏꯗꯅꯁꯨ ꯄꯤꯔꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨꯀꯣ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯄꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯊꯣꯛꯄꯗꯤ ꯍꯥꯏꯗꯤ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯆꯕ ꯃꯍꯩ ꯆꯥꯕ ꯍꯥꯏꯗꯅ ꯄꯤꯔꯤꯕꯅꯤನ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯊꯣꯛꯄꯗꯤ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯅꯥꯕ ꯈꯔ ꯌꯥꯎꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯌꯥꯝꯅ ꯏꯁꯥꯃꯛ ꯅꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯆꯠꯄ ꯊꯥ ꯑꯃ ꯌꯥꯎꯗꯣꯔꯤꯀꯣ ꯃꯔꯨꯑꯣꯏꯅ ꯆꯍꯤꯒꯤ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯄ ꯁ꯭ꯋꯥꯏꯁꯦ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯊꯥꯖꯗꯅ ꯄꯩꯁꯥꯁꯦ ꯑꯅꯥꯕ ꯑꯃꯗꯒꯤ ꯖꯣꯔ ꯂꯥꯎꯅ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯟ ꯊꯨꯝ ꯀꯥꯏꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯏꯅꯔꯖꯤꯁꯦ ꯔꯤꯗ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯤꯈꯪ ꯈꯪꯗꯕ ꯆꯍꯤ ꯑꯃ ꯑꯣꯏ ꯆꯔꯥꯡꯅꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯔꯤꯌꯔꯁꯦ ꯂꯣꯏꯅꯃꯛ ꯐꯨꯜꯐꯤꯜ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯅ ꯇꯧꯖꯔꯨꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯂꯦꯅ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯈꯪ ꯈꯪꯗꯕ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯗꯨꯝ ꯂꯥꯏꯕꯛꯇ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯖꯅꯤꯗ ꯍꯥꯏꯗꯅꯀꯣ ꯋꯥꯈꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛꯇ ꯑꯣꯏꯅ ꯁꯤꯟꯅꯊꯣꯛꯈꯤꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯊꯥ ꯑꯃꯅꯤꯁꯦ ꯐꯨꯝꯕꯪꯅꯔꯤꯀꯣ ꯑꯗꯣ ꯃꯣꯁꯂꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯅꯦꯅꯥ ꯇꯥꯗꯕ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯔꯒꯁꯨ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯝꯇ ꯂꯩꯇꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯩꯒꯤ ꯀꯄꯜ ꯂꯥꯏꯐꯇ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯕ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯐꯠꯇꯅ ꯉꯥꯛꯇ ꯃꯥꯅ ꯎꯕꯤꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯀꯄꯜꯒꯤꯅꯤꯀꯣ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯒꯤꯅꯤ ꯃꯣꯁꯂꯤ ꯁꯨꯃꯥꯏꯅꯇ ꯇꯧꯋꯦ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯊꯔꯠ ꯄꯥꯔꯇꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯒꯨꯝꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯎꯕꯀꯣ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ
ꯑꯩꯉꯣꯟꯗ ꯐꯅ ꯂꯟ ꯂꯩꯖꯅꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯐꯅ ꯂꯩꯖꯅꯨ everything ꯂꯣꯏꯅꯃꯛ ꯂꯩꯖꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯃꯃꯤꯠ ꯌꯥꯝꯃꯒꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯈꯔ ꯑꯗꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯣꯔꯗꯁꯨ ꯌꯥꯝ ꯋꯥꯔꯧꯅ ꯇꯦꯡꯊꯥꯖꯕ ꯌꯥꯝꯅ ꯋꯥꯔꯧꯅ ꯁꯣꯟꯖꯕ ꯃꯤꯑꯣꯏ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯁꯤꯗ ꯄꯤꯔꯤꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯀꯥꯏꯅꯕ ꯍꯥꯏꯅꯁꯨ ꯂꯩꯀꯣ ꯀꯥꯏꯅꯕ ꯍꯥꯏꯕꯗꯤ ꯔꯤꯂꯦꯁꯟshipꯇ ꯂꯩꯕ ꯃꯣꯁꯂꯤ ꯑꯅꯝꯕ ꯅꯍꯥꯟꯒꯩ ꯅꯤꯡꯉꯥꯏ ꯁꯪꯗꯅꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯕꯁꯨ ꯉꯝꯗꯕꯤ ꯑꯗꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯄꯜꯂ ꯂꯩꯕꯒꯨꯝꯕ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯕ ꯑꯣꯏꯔꯣꯏꯗꯤ ꯈꯪꯉꯒꯀꯣ ꯅꯨꯡꯁꯤꯕꯅꯤꯅ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯔꯤꯂꯦꯁꯟshipꯀꯨꯝꯕ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯄꯨꯔꯥ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯑꯃꯒ ꯃꯥꯒꯤ ꯃꯥꯏꯀꯩ ꯀꯣ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯝꯇ ꯅꯠꯅꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯃꯇꯝ ꯃꯥꯡꯉꯦ ꯍꯥꯏꯗꯅꯀꯣ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯊꯅꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯏꯅꯕ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯐꯪꯕ ꯑꯗꯨꯒꯨꯝꯕꯁꯨ ꯎꯕ ꯐꯪꯉꯤꯀꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯆꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯉꯦ ꯑꯗꯣ ꯋꯥꯈꯜ ꯆꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯇꯣꯛꯊꯣꯛꯄꯅꯗꯤ ꯐꯩ ꯑꯃꯔꯣꯝꯗꯀꯣ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯆꯥꯟꯅꯕ ꯑꯗꯨꯝ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯤ ꯂꯩꯖꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕꯤꯍꯦꯕꯤꯌꯔꯁꯦ ꯆꯦꯟꯖ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯀꯣ ꯑꯗꯨꯅ ꯈꯣꯏꯗꯧ ꯈꯔ ꯁꯥꯎꯅꯤꯡꯕ ꯄꯥꯏꯜ 1ꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯈꯔ ꯌꯥꯎꯔꯤꯌꯦ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗ ꯌꯥꯝ काबा खरा यावरी यामना अꯩꯅ सो यामना होटनरगा मनाबो थाबिदबा हाइदना को मोस्टली मैरिड कपल गी दसु यावरी देगी होय रिलेशनशिप ते लेरिबा कांगु गइसिने अनंबा को अदो हंदक चेई सिददी प्रा वालोइसनबगुम डिवोर्स तौबगुमसु यावदोरिबा पाइ 1 खलिबा सिंगसे को अदगी move on तौरनी अनंबा नहानगई वारगा लेरंबा सिंग move on तौरगा new relationship ता चंगबा हाइदना सु लैको असिसिना सिंगल ओइना लैबा कांगु सिंगसेगी ओइदोइबा move on तौबा ngамदबिदे सिंगल कुइना लेरपा कांगु सिंगी ओइना हंदककी चही सिदा फजना कनो चंगबा ngамमनी हाइबनेबा relationship ता चंगबा ngамमनी हाइबनेबा को अदगी मपालमदगुम चटकदबा मिसु दुम उबा फंगी नत्रगा हाना तौरमीबा थबक्तुदगी चेंज तौबगुम मफम चेंज तौबगुम हाइतारेको अने थबक अनौबा फंगबा अपॉर्चुनिटी अनौबा फंगबा आई ngasai हाइग्रे हेक होबदको थबक की ओइनादी फाइनेंस की ओइना करियर की ओइना याम फैयेबा पाल 1 गी इचल नाउसिंगसे अदो ngasai relationship के मतंग फ्लॉप अमे चटपदौना तौबा रोलर कोस्टर राइड की टाइप ता अमु अवांग अनियम यामना लई हाइतारे मूड से को मूड स्विंग फजाना तौवे पाइ 1 खलिबा इचल नाउसिंगसे नुंगाइबा मि खंग खंग मोइदौरी अदगी प्लस आई ngasai हाइगे बख्वाइदगी नुंगाइरोइदबा अमा खतंग हाइजरबदा असिगी अनायक यावबसे को अनायक यावबसे खतंग चेक्सनबियो सिसिना मरम ओइरगा आइगी थबे ngang तौबा ngamदबा पांगथोकपा ngamदबा अमदी गाड़ी जे सोरक मया दोइबगी याम नुंगाइत्रे ओइबा ताब्रा तादब्रा तागद्रा तारोइद्रा खंगदि कनो तौवे मरकता खतंग कनो तौरे वारौबिनु अनायेकी अनायेकी जे सुमाइना खरा लैबको फतबा खरा मरकता अयेरपन खरा लैबा पैसा याम चटकदबसु लैबा अदो सिमतंग चेक्शन बियोको आई नत्रगसु इमुंग मनुंगदा अनाबगुम्बा अहल ओरोको अहल ओरसु याय एनी हाइडिया हाइदिको फतबा कैमता थोक्तबो ओयो खितंग फिबम लुसलकपगी टाइप ता दुमाइना खरा लैबको पॉसिबिलिटी उबा फंगजै हाइतारे फिबम खरा लुसलकपा अदुदुना हेंजलकपा हाइतारे फगदबा मालग हेंजलकपगुम्बा सिसिनासु मरम ओइबियाय मपालमदगुम्बा लायेंगबा चटपगी अदुगुम्बई मोंग मसु उबा फंगेबको अदुदने इना पैसा याम चटकनी तालिबा पैसाजे केमता कानादबा हाइतारे सुमाइना हना एक्सिदा सुमाइन चटकदबा ओरगदी केमता कानादबा अदुना सिसे रेमेडीज कुम्बा लेगनी पर्सनल रीडिंग अमा तौथोकसे हाइदी अइना तौरिबसिदि जनरल रीडिंग ओइबनिना अमगा लोइनमक चुंगनी नत्रगा सि लोइनमक अप्लाई तौगनी हाबदि लैतिबको अदुना मी अमममगी ओइना कै लैगे हाबदो yengbininglegadi ai adum description da link hapcharamge aduda message adum thabiro aduga yengse अनायेकी सुमाइना यावबनिना अहलमनगी इमुंग मनुगी ओइबा कई लेगे हाबदो दुम येंगसेबको कुपना अदुगा अतोपति कैसु थोइदोकपदि लैतबा माले लुहोंग खोंगदोंबसु दुम उरे दुम ऑब्वियसली खंगनिंगबसु दुम यावबा माले आइगी नुपी अमा आइना मागी सिगी
ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯦꯔꯦꯖ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯍꯟꯗꯛ ꯃꯥꯔꯆ ꯅꯠꯇ꯭ꯔꯒ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯨꯍꯣꯡꯗꯣꯔꯦ ꯑꯩꯁꯤꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯄꯩꯁꯥꯒ ꯄꯥꯏꯔꯛꯈꯤꯗ꯭ꯔꯣ ꯍꯥꯏꯅ ꯃꯆꯤꯟꯅ ꯁꯣꯟꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤꯀꯣ ꯑꯩ ꯍꯥꯏꯖꯒꯦ ꯀꯩꯝꯇ ꯈꯟꯒꯅꯨ ꯃꯌꯥꯏꯗ ꯊꯠꯂꯛꯄꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ 에너지ꯁꯦ ꯃꯌꯥꯏꯗ ꯊꯠꯂꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯅꯪꯅ ꯄꯥꯟꯖꯔꯤꯕ ꯅꯪꯅ ꯆꯠꯆꯔꯤꯕ ꯃꯐꯝꯗꯣ ꯅꯪꯒꯤ ꯑꯣꯏꯕ ꯂꯥꯏꯕꯛꯇ ꯇꯝꯕ ꯃꯐꯝ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏ ꯑꯐꯕꯗꯤ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯋꯥꯗꯧꯗꯤ ꯃꯥꯜꯂꯦ ꯋꯥꯗꯣꯏꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯤ ꯅꯠꯇꯦ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯤꯖꯤꯀꯦꯜ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯅꯨꯄꯥ ꯃꯊꯟꯗꯒꯨꯝꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯅꯤꯈꯛ ꯑꯣꯏꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯅꯪꯅ ꯄꯥꯜꯂꯨꯔꯤꯕ ꯌꯨꯝꯗꯣ ꯑꯉꯥꯡꯒꯤ ꯊꯕꯛ ꯑꯗꯩ ꯑꯍꯟꯒꯤ ꯊꯕꯛ ꯑꯗꯒꯤ ꯅꯨꯄꯤ ꯊꯕꯛ ꯅꯨꯄꯥꯒꯤ ꯊꯕꯛ ꯑꯅꯝꯕ ꯇꯧꯕ ꯅꯪꯒꯤ ꯃꯣꯁꯂꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯊꯕꯛꯀꯨꯝꯕ ꯇꯧꯕ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯀꯨꯝꯕ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯊꯕꯛꯀꯨꯝꯕ ꯀꯔꯕꯥꯔꯒꯨꯝꯕ ꯇꯧꯕꯒꯤ ꯑꯗꯨꯝ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯒꯟꯗꯕ ꯃꯤ ꯑꯣꯏꯕ ꯌꯥꯏ ꯅꯪꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯔꯝꯃꯒ ꯊꯝꯃꯝꯃꯒ ꯂꯣꯏ ꯃꯍꯧꯗꯩ ꯂꯣꯏꯕ ꯅꯪꯅ ꯇꯧꯗꯣꯔꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯈꯤꯇꯪ ꯋꯥꯒꯅꯤ ꯑꯗꯨꯒ खितंग चेक्सनबियो कनो तवे अहल हाइतारेको युमगी अहलगुम्बा नासलकपदगी लोहोंदबा यादबगी थुना होंगबा मिसु दुम यावबा माले अदुना अइना हाइजदबबु ईश्वर खुरमसे अदुगा अफबा नुंगाइबा याफबा युमबानसु ओइबियु अदगी मयाम पुमनमकी ओइना पालवान खनबिरबा इचल नाउसिंगी ओइना याफमिनारसे पुमनमकी ओइना तौरुबा खुदिंगदा दाव याबा अदगी फत्तबा खुदिंगमक अइना सिदा हागिबा पनगिबा सिंगसे लोइनमक लानबु ओइसनु अदुगा अफबा हागिबा सिंगसिदि चुम्बा ओइसनु को हाइदना मयामदा विश तौजरी पाइल टू खनबिरबा इचल नाउसिंगी ओइना यंगजरकपा मतमदा अनम्बना लोहोंगबा मतम नक्सलकपा मी याम यावरिको अदैदिगी चाही खितंग यामजलए थबकसु फंगदा अदगी रिलेशनशिपसु स्टेबल ओइदा हाइदि कैनोमा अरेपा मा लैतबा हाइतारेको अफबा मा हाइगद्रा कय हाइदोनि येंगुबा तौरुबा खुदिंगमक्ता आइजिबु अमत्ता यादरे कमाइना तौदोइनो पैसाजु तुंगदे ममांग चैजु दाउ सुंया यादे हंदक चैसिना कमाइना तौदोरिबनो हाइदना वखन्ना याम खनजैको अदो आई अदुम हाइजगे हंदक चैसे खितंग चेक्सलोको नुंसी नुंगोनगी रिलेशनशिप की मतंगददी नुंसी पंथुंग लोइनमक यौगनी हंदकी चैसिदा हाइबदी लोहोंग खोंगदोंग मयाम लेरे अदुम हाइग्रेको अदगी कइनो सोलमेट हाइतारेको हंदक चैसिदाको ममांगदा सिंगल ओइरगा लैबा मियोय सिंगी ओइनदी हंदक चैसिदा अनंबा कनो फंगनी हाइतारे कइनो सोलमेट फंगे हाइतारेको आइगी पुंसीगी ओइबा आइगी फ्यूचर हस्बैंड नत्रगा वाइफ को सिसे सोजनमकी हंदक चैसिदा मे ऑलमोस्ट 70% पाइल टू खली बाइचर नाउ सिंगी 70% दी लोइनमक सोलमेट एनर्जी फावे फंगनी हाइना सु खली अदुगा कंसिस्टेंसी म लेरनी हाइतारे स्टेबिलिटी म लेरनी हाइतारे कनोसिदा खोगी रिलेशनशिप की मतंग सिदा अदुगा इवन कइनोगी थबा इंगांगीजे को आई सेंगना दुम हागी थबा इंगांगीजे दावमा यू दबदंग तवेबको अदो होती होनबदी लेप कनो दावमा यू उदे पैसागुम्बा पीगिदबा ओइरगदीको खितंग रिस्की लैबा हाइतारेको पैसा पिरोओ सी थबकसे ओइरनी खोलनी गाइनागा हाइरगदीको खितंग येंगागा पीबियुको आई हाइदी इसा इसागी ओइबा पर्सनल ओइबा मैटर ने सिदी आइना याम काहेना हाइदी आइना हाइरगा चक्कदबबुदी नते दुरगसो आइना उजबा मतमना पैसागुम्बा मांगागा जुटमुट तौरगा कइ हाइनी फ्रॉड गुम्बा स्कैम गुम्बा हाइतारेको लौथोकपीगबा लई अदुगुम्बगी मवोंग म उइये अददगी कइनोसे रिलेशनशिप की मतंग रिलेशनशिप नते युम पानबई मतंग फैमिली की मतंग सिनको कन लोहोंगबा सिंगी ओइरनी को लोहोंगबा मियोय सिंगी ओइनदी खितंग कनो तौबा हाइतारे इमुंग मनुंग मही लांगबा अदगी इनेम इकू सिंगा कनो तौबा आई नाकनगी बैकग्राउंड जे साउबिगनो को आइजे हौगतपजु यादे तौरिजे येंग्रगदी सि हौगतप यादेबा अदुदुनाने हुई अमुक खोंगजले कंसंट्रेशन जे कागे तौ
ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯝꯕꯗꯣ ꯄꯟꯖꯔꯝꯕꯗꯣ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯨꯝꯕ ꯃꯅꯨꯡꯗ ꯋꯥꯔꯧ ꯊꯔꯨꯝ ꯇꯧꯅꯕ ꯑꯗꯒꯤ ꯃꯣꯁꯂꯤ ꯁꯤꯁꯦ ꯃꯅꯤ ꯃꯃꯧꯒꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯔꯤꯂꯦꯁꯟꯁꯦ ꯌꯥꯝꯅ ꯐꯖꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯠꯅꯔꯛꯄ ꯍꯥꯟꯅ ꯐꯨꯝꯖꯟꯅꯔꯒ ꯂꯩꯔꯝꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯐꯨꯗꯣꯛꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯦꯟꯅꯗꯕ ꯋꯥꯔꯧꯅꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯨꯝꯕ ꯈꯔ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤꯗꯤꯀꯣ ꯅꯍꯥꯟꯒ ꯑꯩꯅ ꯉꯥꯡꯉꯣꯏꯅꯁꯨ ꯉꯥꯡꯗꯕꯅꯤ ꯍꯟꯗꯛꯇꯤ ꯌꯦꯡꯅꯕ ꯇꯥꯔꯦꯅ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯃꯧꯁꯤꯁꯨ ꯁꯨꯃꯥꯏꯅ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯆꯨꯝꯃꯦ ꯑꯃꯁꯨꯅ ꯆꯨꯝꯃꯦ ꯑꯗꯨꯝ ꯑꯅꯤꯃꯛꯁꯦ ꯏꯒꯣ ꯑꯃꯨꯛ ꯈꯥꯏꯅꯕꯒꯤ ꯇꯥꯏꯞꯇ ꯂꯩꯌꯦ ꯃꯅꯦꯝꯕꯣꯛꯁꯨ ꯍꯜꯂꯣꯏ ꯃꯃꯧꯁꯤꯁꯨ ꯍꯜꯂꯣꯏ ꯍꯟꯗꯛ ꯆꯍꯤꯗꯤ ꯈꯔ ꯕꯦꯔꯥꯗꯤ ꯀꯥꯏꯀꯣ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯣ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣల్ ꯇꯧ ꯁꯥꯎꯅꯤꯡꯕ ꯃꯤ ꯌꯥꯝ ꯌꯥꯎꯕ ꯃꯥꯜꯂꯤ ꯄꯦꯟꯗꯕ ꯌꯥꯝ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯣꯀꯣ ꯃꯤ ꯃꯃꯥꯡꯗ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯑꯗꯣ ꯌꯧ ꯈꯠꯅꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯣꯜ ꯋꯥꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯇꯧꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯑꯗꯨꯒ ꯏꯁꯧ ꯌꯥꯝ ꯇꯧꯗꯣꯔꯤꯗ ꯍꯟꯗꯛ ꯆꯍꯤꯁꯦ ꯈꯤꯇꯪ ꯄꯦꯟ ꯐꯥꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯟꯗꯕ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯄꯔꯃꯅꯦꯟ ꯖꯣꯕꯀꯨꯝꯕ ꯇꯧꯕꯒꯤꯁꯦ ꯀꯌꯥꯗꯤ ꯎꯗꯦꯕꯀꯣ ꯑꯗꯨꯕꯨ ꯃꯦꯕꯤ 30% ꯁꯤꯗ ꯌꯥꯎꯔꯤꯕ ꯔꯤꯠ ꯇꯧꯔꯤꯕ ꯃꯤꯑꯣꯏ 30%ꯒꯤꯗꯤ ꯐꯪꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯜꯃꯣꯁ 70%ꯗꯤ ꯑꯩ ꯊꯥꯖꯗꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯗꯨꯕꯨ ꯑꯜꯇꯔꯅꯦꯠ ꯑꯣꯏꯕ ꯋꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯄꯩꯁా ꯄꯥꯏꯔꯛꯀꯗꯣꯏꯅೋ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯖꯣꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯔꯀꯥꯔꯤ ꯀꯔꯃꯆꯥꯔꯤ ꯑꯣꯏꯕꯁꯤꯕꯨꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯖꯕ ꯕꯤꯖꯤꯅꯦꯁ ꯇꯧꯖꯕ ꯀꯔꯕꯥꯔ ꯇꯧꯖꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯍꯥꯖꯣꯟꯒ ꯑꯣꯏꯔꯒ ꯃꯦꯅꯦꯖꯔꯒ ꯑꯣꯏꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯒ ꯂꯩꯒꯗꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦ ꯄꯥꯜꯇꯨꯁꯦ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕꯁꯤ ꯑꯃꯇꯪꯒ ꯐꯪꯖꯔꯗꯤ ꯑꯩ ꯅꯥꯀꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯧꯖꯒꯦ ꯁꯤꯒꯤ ꯖꯣꯕꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯉꯥꯏꯖꯔꯤꯁꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯉꯥꯏꯔꯒꯗꯤ ꯂꯩꯖꯩꯑꯕꯀꯣ ꯑꯗꯣ ꯐꯪꯕꯗꯤ ꯑꯣꯏꯌꯣ ꯍꯥꯏꯗꯤ ꯍꯣꯠꯅꯔꯒꯗꯤ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ ꯈꯤꯇꯪ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯄꯔꯁꯣꯅꯦꯜ ꯔꯤꯗꯤꯡꯕꯨꯗꯤ ꯗꯔꯀꯥꯔ ꯇꯥꯔꯅꯤꯀꯣ ꯃꯤ ꯑꯃꯒ ꯃꯥꯟꯅꯔꯣꯏ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯃꯌꯥꯝꯒꯤꯅꯦꯕ ꯑꯗꯨꯗꯨꯅ ꯂꯣꯏꯅꯃꯛꯇ ꯁꯤꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯆꯨꯝꯕ ꯌꯥꯎꯅꯤ ꯂꯥꯟꯕ ꯌꯥꯎꯅꯤ ꯃꯤ ꯑꯃꯗ ꯁꯤꯃ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯔꯤꯗꯤꯡ ꯗꯔꯀꯥꯔ ꯑꯗꯨꯝ ꯇꯥꯅꯤꯕꯀꯣ ꯑꯗꯨꯅ ꯌꯦꯡꯁꯦ ꯍꯥꯏꯔꯒꯁꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯕꯀꯣ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯐꯕꯒ ꯐꯠꯇꯕꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ 50-50ꯒꯤ ꯇꯥꯏꯞꯇꯅꯦꯕꯀꯣ ꯀꯩꯅꯣꯁꯦ ꯄꯥꯏꯜꯇꯨ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯣ ꯁꯤꯃ ꯂꯩꯔꯦ ꯈꯤꯇꯪ ꯐꯠꯇꯕ ꯑꯃꯇꯪꯒ ꯍꯥꯏꯖꯔꯝꯒꯦꯀꯣ ꯁꯤꯁꯤꯅ ꯂꯥꯁ ꯑꯩꯅ ꯍꯥꯏꯒꯦꯅ ꯊꯝꯕꯅꯦ ꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯁꯣꯟꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯇꯕꯒꯨꯝꯕꯁꯨ ꯌꯥꯎꯗꯣꯔꯤꯀꯣ ꯌꯨꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯅ ꯍꯥꯏꯔꯤꯁꯤꯗ ꯄꯤꯔꯤꯁꯦꯀꯣ ꯌꯨꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯀꯣ ꯂꯩꯈꯤꯗꯕꯒꯨꯝꯕ ꯌꯥꯎꯕ ꯌꯥꯏ ꯑꯗꯣ ꯁꯤꯝꯇꯪꯒ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯇꯅ ꯅꯠꯇ꯭ꯔꯒ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯣꯟꯖꯜꯂꯛꯄ ꯆꯍꯤ ꯌꯥꯝꯖꯜꯂꯛꯄꯒꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯗꯅ ꯆꯠꯈꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯅꯥꯕꯒꯨꯝꯕ ꯍꯥꯟꯅꯗꯒꯤ ꯂꯩꯖꯕꯒꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯈꯤꯇꯪ ꯁꯤꯃ ꯀꯦꯌꯔ ꯂꯧꯕꯤꯌꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯃꯥꯡꯖꯧꯅꯅ ꯑꯩ ꯁꯤꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅꯀꯣ ꯐꯠꯇꯕ ꯊꯣꯛꯇꯕꯗꯤ ꯑꯣꯏꯌꯣ ꯄ꯭ꯔꯤꯀꯣꯁꯟ ꯑꯗꯨꯝ ꯂꯧꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯗꯣꯛꯇꯔꯒꯤꯁꯨ ꯍꯣꯠꯅꯕꯤꯌꯨ ꯂꯥꯏ ꯇꯤꯟꯒꯤꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯕ ꯑꯗꯨꯝ ꯍꯣꯠꯅꯁꯦꯕꯀꯣ ꯑꯗꯨꯒ ꯄꯥꯏꯜꯇꯨ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯁꯔꯀꯜꯁꯦ ꯌꯥꯝꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕꯗꯧꯅ ꯇꯧꯋꯦ ꯑꯩ ꯉꯁꯥꯏꯁꯨ ꯑꯗꯨም ꯄꯟꯈ꯭ꯔꯦꯀꯣ ꯁꯔꯀꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯃꯣꯁꯂꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯅꯪꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯋꯥꯈꯜ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯁꯨ ꯉꯁꯥꯏꯒꯤ ꯇꯤꯟꯅꯔꯤꯕ ꯁꯪꯒꯁꯤ ꯌꯥꯗꯕꯀꯣ ꯄꯩꯁా ꯂꯩꯔꯒꯅ ꯑꯗꯨꯝ ꯅꯞꯀꯦ ꯍꯥꯏꯕ ꯄꯩꯁా ꯂꯩꯇ꯭ꯔꯒꯅ ꯂꯩꯔꯣꯏꯒꯦ ꯍꯥꯏꯕꯀꯣ ꯅꯪꯁꯦ ꯄꯩꯁా ꯂꯩꯇ꯭ꯔꯒꯗꯤ ꯅꯪꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦꯒ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯪꯅꯗꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯅꯗꯤ ꯌꯥꯝ ꯄꯨꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯂꯩꯇꯕ ꯃꯇꯝꯁꯤꯗꯗꯤ ꯀꯅꯥꯝꯇ ꯂꯩꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯑꯗꯣ ꯌꯥꯝꯅꯗꯤ ꯈꯟꯖꯟꯒꯅꯨ
ꯃꯤꯒꯤ ꯑꯁꯦꯡꯕ ꯇ꯭ꯔꯨ ꯀꯂꯔ ꯍꯥꯏꯕꯁꯤꯗꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯍꯦꯟꯅ ꯁꯦꯡꯉꯛꯄꯅꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯁꯦꯡꯕ ꯃꯤ ꯀꯅꯥꯅ ꯑꯐꯕꯅꯣ ꯀꯅꯥꯅ ꯑꯁꯦꯡꯕ ꯅꯪꯒꯤ ꯃꯔꯨꯞꯅꯣ ꯀꯅꯥꯅ ꯅꯪꯒꯤ ꯃꯔꯤ ꯃꯇꯥꯅꯣ ꯍꯥꯏꯕ ꯂꯣꯏꯅꯃꯛꯈꯪꯍꯜꯂꯛꯄꯅꯤꯀꯣ ꯑꯗꯣ ꯄꯥꯏꯜꯇꯣ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯅꯪꯉꯣꯟꯗ ꯂꯥꯜꯂꯨꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯉꯣꯟꯗ ꯃꯤ ꯑꯃꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯂꯩꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯀꯔꯃ ꯐꯪꯒꯅꯤ ꯀꯔꯃ ꯎꯕ ꯐꯪꯖꯒꯅꯤ ꯗꯥꯎꯟꯐꯣꯜ ꯂꯩꯒꯅꯤꯀꯣ ꯑꯗꯨꯝ ꯈꯪꯒꯅꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯝ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯊꯤꯟꯕ ꯋꯥ ꯑꯃ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯈꯤꯕꯗꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯕꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯒꯅꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗꯀꯣ ꯄꯦꯟꯗꯕ ꯁꯤꯡꯉꯒ ꯂꯩꯕ ꯃꯤ ꯌꯥꯝ ꯌꯥꯎꯕꯗꯧꯅ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯗ ꯄꯥꯏꯜ ꯀꯩꯅꯣꯁꯦ ꯇꯨꯒꯤꯁꯦꯀꯣ ꯑꯗꯨꯝ ꯀꯨꯞꯅ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎ ꯍꯟꯗꯛꯀꯤ 2025ꯀꯤ ꯑꯣꯏꯅ ꯄꯥꯏꯜꯇꯣ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯑꯣꯏꯔꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯟꯖꯈ꯭ꯔꯤꯕ ꯀꯩꯅꯣ ꯐꯠꯇꯕꯁꯤꯡ ꯑꯁꯤꯗꯤꯀꯣ ꯂꯣꯏꯅꯃꯛ ꯂꯥꯟꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯐꯕꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅꯃꯛ ꯆꯨꯝꯕ ꯑꯣꯏꯁꯅꯨꯀꯣ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯀꯩꯅꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯊꯨꯡꯅꯕ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯀꯨꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯉꯥꯏꯔꯒ ꯂꯩꯖꯔꯒ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯄꯩꯁꯥꯒꯤꯕꯨ ꯑꯣꯏꯔో ꯑꯗꯒꯤ ꯀꯔꯕꯥꯔꯒꯤꯕꯨ ꯑꯣꯏꯔോ ꯑꯗꯒꯤ ꯑꯦꯅꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯒꯨꯝꯕ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯑꯣꯏꯔꯁꯨꯀꯣ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯐꯪꯕ ꯑꯣꯏꯔో ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯅꯦꯠꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ MCIꯒꯤ ꯑꯦꯛꯖꯥꯝꯊꯥꯕ ꯑꯗꯩ ꯒꯣꯔꯃꯦꯟꯒꯤ ꯑꯦꯛꯖꯥꯝ ꯑꯦꯅꯤ ꯕꯦꯡꯀꯤꯡꯒꯤ SSCꯒꯤ ꯊꯥꯕ ꯂꯩꯔꯒꯁꯨ ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯣꯏꯅꯃꯛ ꯌꯥꯕꯁꯨ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯗꯨꯝ ꯄꯔꯁꯅꯦꯜꯒꯤ ꯑꯗꯨꯝ ꯔꯤꯗꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯄꯥꯏꯜ 3 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛ 2023ꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝ 25ꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯣꯁꯂꯤ ꯀꯩꯅꯣꯒꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯂꯥꯏꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯗꯒꯤ ꯏꯚꯟ ꯃꯦꯔꯤꯠ ꯀꯣꯄꯜꯒꯤ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯐꯠꯇꯕ ꯑꯦꯅꯔꯖꯤ ꯑꯃ ꯑꯩꯅ ꯐꯤꯜ ꯇꯧꯖꯩ ꯑꯗꯨꯒꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯈꯤꯇꯪ ꯈꯠꯅ ꯆꯩꯅꯕ ꯏꯚꯟ ꯑꯗꯒꯤ ꯗꯤꯚꯣꯔꯁ ꯐꯥꯎꯕ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯩꯕ ꯍꯥꯏꯗꯤ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯗꯤꯚꯣꯔꯁ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯂꯤꯃꯤꯠ ꯍꯦꯜꯂꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯑꯩ ꯉꯝꯃꯔꯣꯏ ꯏꯆꯥꯒꯤ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯅ ꯈꯥꯡꯉꯒ ꯂꯩꯕꯅꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗꯗꯤ ꯑꯩ ꯍꯟꯗꯛꯇꯤ ꯉꯝꯃꯔꯣই ꯍꯥꯏꯗꯅ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯅꯔꯁꯦ ꯍꯥꯏꯔꯒ ꯑꯍꯜ ꯂꯃꯟꯒ ꯊꯥꯅꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯊꯣꯛ ꯂꯥꯟꯖꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟꯖꯥꯎ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯌꯥꯝ ꯊꯣꯛꯀꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯍꯟꯗꯛꯇꯤ ꯇ꯭ꯔꯨ ꯀꯂꯔ ꯎꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯌꯥꯝ ꯐꯩ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯏꯁꯦ ꯅꯪꯒꯤ ꯐꯠꯇꯕ ꯑꯝꯇ ꯑꯩꯉꯣꯟꯗ ꯎꯍꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯌꯦꯛ ꯁꯦꯡꯉꯛꯑꯦ ꯑꯗꯒꯤ ꯅꯪꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯀꯂꯔꯁꯦ ꯆꯨꯝꯅꯉꯁꯦ ꯍꯟꯗꯛꯇꯤ ꯎꯔꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯕꯤꯇ꯭ꯔꯦꯌꯜ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯅꯥꯀꯟꯗ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯑꯦꯛꯁꯀꯨꯝꯕ ꯄꯥꯎ ꯐꯥꯎꯅꯔꯝꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯅꯥꯀꯟꯗ ꯁꯥꯏꯠ ꯆꯤꯛꯁ ꯍꯥꯏꯔꯒꯦꯀꯣ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨꯅꯤꯀꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯤ ꯅꯨꯄꯥ ꯈꯛꯇꯪꯒꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯌꯥꯝ ꯀꯥꯏꯅꯕ ꯌꯥꯝ yaudoriko handak chehise pal 3 ka lebe chinausing cheksanbiyo yam kuina khangnarabani khodi kuirabani chai taruk tare nusinarabni kaisu tawroi gaina yam laina khanganuko haibadi cheksanbiyo haibane cheksanbasina khwaidagi yamna kaino afaba khongthangnina heyeng kona surprise haidi surprise oiraga shocking ga chalaga khoi kano tawdoi sokpadi hana mangjaruna thokjringai di amasu nangsu gyan tawko aisu gyan tage phatabamda tawnaroi si haidana ko phajana dum gyan tana wari sana tho transparent oibiu honest oibiu ko aduka x kumba halaga kano taw hanjana basu yam yaudori ne tawri sa handaki 2025 sedadi pal 3 ka libe chanaw singse mamangda khangnaramba mi x oibe yae adagi mamangda khangnaramba paw phongnaramba nangi friend gumbo oibe yae khangde ama dum adi romantically a relationship haitare ko relationship ta friend or go romance ta gumba changba haitare kuina khangnarak pa imana ba ma ai relationship ta khong thangjan ba gumba natraga hana khangnar hana past mari leinaramba mi ma nanga relationship ta khong thangjan ba
committed relationship ta ko adugumba le even situationship ki type da su leibe yai ko habedi commit tawba ngamdabagi haitare ko past ki oiba wari du namaram oiraga ai ji commit tawbadi ngamde nu shiba ko banina wari budi sanarage pawbudi phaunarage kaina khallaga dum thambagi type ta haitare ko nangju move on tawningdabagi atopa mi amta koiningdaba masu magi maral do khangjarakpagi ko adu sumaina x se x hanjanaba se ko aphabasu lei phatabasu lei ba ngasai gi behavior duna change tawba oiraga di yam phai aduna taba oiraga di ko perfect hen oiba leiba hanjanagraga ne ko hanagi relationship se yam thina toxic oiraga ne ko toknaraba matungda kuina ga khogi amu hana hanjanaroidaba malaga kuiro matungda hanjanare dana ko hena perfect oiba relationship da chatmina gi basu yam uiba leireba aduduna ai always ex ka hanjanaba se phatti di hairoi ado mi gi makha pon banina dum personal reading di dum darkar tarni si loinamak si di common ne mayam ami amada loinama apply tawba yaba natteba ko adun achumba su dum yawni lamba su yawni ado prediction ajidi prediction ne 2025 ki thoktriba poni na chumme habadi yaroi adubu always careful loina leibana di precaution lawbana di dum phadoine adagi even lohong adabu su yam yawri e handak chei se paisa ju yam chatkani sida dum pire ko paisa je limit ta leiba ko si ju sinagadab lei kamain tawduino ana khanlaga leiba mi yam yawi ko adagi even yum sagadaba mi yum sagina khallaga koina tungjanjarakpa paisa gumba khra leiraga si je sum sijina thokraga di paisa je loigrani foundation dang ore jo hai hoba natraga painting sida ta horadi gaina khanba mioi khra yawri ko yamna responsibility puba namana sigi paltrical liba jingje angang macha di pakni yawdre adum ahan haitare ko ahan adult haitare adum mga ta oina tawi wakhal je bra chamam naraga leiba aina tawge khaliba thabak se mai pakpa ngamgadra haibagi doubt leiba haitare ko soidana maki mai pakani ko aina haijage paltri khaliba chalong sing mai pakpa su oyu adu help ko makhra darka tagadaba male paisa nung sage matang do reso adagi mostly career gi yangba matamda stability handak chei je stability phange aduna takpadi keno haitare job kumba ma phangba gumba anata promotion ka ba ko bigger oiba position da chatpa dugumba gi lei dagi exam gumba tharaga di ko handak chei mostly handak chei je pass tawbagi high chance lei ba ko adu aina sum khanbada 3-4 months se akogi first 3 month may bawse kitang section view ko june baw may bawse na february march baw dikashu taw male april su kasu taw roi may june july si tha je kitang section view larik tami ba satra satri singi oina di si tha je kitang section biro anduka section view habadi back kumba chaba natraga any kano haitare ko delay tawba haitare ko tawba thabak ta apan bayamna leiba dawna tawe aduga larik tamiba satra haibadi exam gumba 10 12 gumba thagadaba su yawba male mama pane yengbiba gumba oiramgadaba male sese ko pass ti tawba yai ko adubu koina isana pami somna pambiriba mark to yauba ngamdaba dawna taweba ko chi launa yauba haitare ko hogi pass dum tawe first division dadi dum yaurakani kaino pile 1 khan pile 3 khan biri bachel now singi simarakta 10 12 thagadaba gumba gi yangbi yauragadi ko division 1 da soidanam ki pass torakani aduna kaino tawba haidi mangol oiba su oyu aina haiza dawba wish tawjari ko aphaba ngata su oibiu aduduga larik pa ba kitang wat pa katan su bayam yawri ba ko pile 3 khalibe chanaw sing se aduduna ai kay hai do no khangni adudi isa da leire pass tawni na sida tawni na hairaga pa peter di kem kana de ko ado all the best paro kana aduga personally yengninga ga di dum haibiro aduga handak se hana tawramba thabak se na taba atopa thaba ma change tawbagi su uba phangni ba ko haibadi thabak mafam gumba change tawba gumba oiramba su hai ko kaigino khangdi mafam ama change tawba ki position je hana a da leramba se b da gumba chongba gumba smaina leiye adagi higher oina ka ainga sai ai na promotion gumba ka ga da lei ko hana already thabak tawba mi singi oina yang pa matam de din hai do smaina aphaba do ina change tawba oina oyu ko
ꯐꯠꯇꯕꯗ ꯆꯦꯟꯖꯁꯤ ꯇꯧꯒꯅꯨ maning handarakpadi tawgano mamang adum khumang chawsanbadi oyuko adagi mapal lamdagumba chatpagi su uba phange ko abroad tagumba chatpa adugi yamna phare amaromdadi sengna haragadi ngasai paltry gi ko phattaba amtang haijaramge ngasai gi walo shanaba gumba divorce gumba tawba sim tanga kitang section bio ai sim tanga kijai ado anauba mapokpadi oidoine paltry khalibe chenau singse ko aphaba ngakta oibiu aina haija tawbabu mayam mi loinamakta si loinamak chumgani habadi lete panba yaugani pandaba yaugani duna aphaba singsidi chumba oyo aduga aina haija khiba ꯐꯠꯇꯕ ꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯂꯥꯟꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯗ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯗꯥꯎ ꯌꯥꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯅ ꯋꯤꯁ ꯇꯧꯖꯔꯤ